ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯂꯣꯏꯁꯤꯡ ꯉꯁꯤꯁꯨ ꯃꯣꯏ ꯒꯥꯔꯗꯦꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯏꯁꯤ ꯀ꯭ꯌꯨ ꯑꯦ ꯇꯧꯕꯤꯔꯛꯑꯣꯅ ꯀ꯭ꯌꯨ ꯑꯦꯁꯦ ꯑꯩ ꯀꯣꯏꯁꯟ ꯑꯟꯁꯔꯁꯦ ꯈꯔ ꯌꯥꯝꯍꯟꯈꯤꯒꯦ ꯑꯗꯨꯏꯗꯨꯒ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯑꯗꯒꯤ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯀꯥꯟꯗꯀꯣ ꯑꯗꯥꯏꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯔꯛꯀꯅꯤ ꯑꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯑꯗꯣ ꯀꯣꯏꯁꯟ ꯈꯔ ꯌꯥꯝꯍꯟꯈꯤꯒꯦ ꯅꯠꯇ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯌꯥꯝ ꯐꯖꯕ ꯂꯩꯁꯦ ꯁꯤ ꯚꯦꯔꯣꯅꯤꯀꯥ ꯀꯧꯏꯀꯣ ꯑꯗꯣ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯥꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯈꯜꯂꯨꯗꯦꯀꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯥꯠꯂꯛꯀꯅꯤꯁꯦ ꯚꯦꯔꯣꯅꯤꯀꯥꯗꯁꯨ ꯃꯈꯜ ꯈꯔ ꯂꯩꯌꯦꯕꯀꯣ ꯈꯔ ꯁ꯭ꯄ꯭ꯔꯤꯡꯗ ꯁꯥꯠꯄ ꯑꯃ ꯑꯗꯨ ꯁꯤꯒꯤ ꯚꯦꯔꯣꯅꯤꯀꯥꯁꯦ ꯃꯤꯠ ꯁꯝꯃꯔꯗꯒꯤ ꯁꯥꯠꯄ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯈꯨꯐꯖ ꯑꯃ ꯇꯧꯕꯩ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯀꯦꯛꯇꯁ ꯗꯥꯂꯤꯌꯥꯁꯦ ꯁꯤꯁꯨ ꯑꯩ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯑꯍꯥꯟꯕ ꯊꯥꯕꯅꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯈꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯀꯦꯛꯇꯁ ꯗꯥꯂꯤꯌꯥꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯩ ꯃꯥꯁꯨ ꯊꯥꯗꯣꯏꯅꯦꯅ ꯍꯥꯏꯕ ꯁꯤ ꯂꯩꯕ ꯆꯠꯄꯁꯤꯗ ꯑꯗꯩꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯔꯛꯀꯦ ꯑꯩꯁꯨ ꯂꯩꯒꯦ ꯑꯩꯁꯨ ꯌꯦꯡꯒꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯏꯕꯥꯅꯤ ꯂꯩꯔꯛꯄꯅꯦ ꯁꯤꯁꯦ ꯑꯗꯣ ꯌꯥꯝ ꯐꯖ ꯂꯩꯔꯝꯃꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯑꯩꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯃꯊꯪ ꯆꯍꯤꯗꯗꯤꯀꯣ ꯁꯤꯁꯦ ꯑꯇꯣꯞꯄ ꯕꯜꯕ 2-3ꯁꯨ ꯂꯩꯅꯤꯡꯉꯦ ꯀꯩꯅꯣꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯀꯩꯅꯣꯗ ꯊꯝꯃꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯛꯑꯒ ꯀꯠ ꯐ꯭ꯂꯥꯋꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯃꯄꯨꯟꯁꯤ ꯁꯥꯡꯉꯦꯕ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯒꯤ ꯃꯌꯥꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯃꯥꯁꯤ ꯑꯗꯨꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯤꯜꯚꯤꯌꯥ ꯕ꯭ꯂꯨ ꯃꯆꯨꯅꯤ ꯃꯥꯁꯦ ꯃꯁꯥ ꯈꯔ ꯐꯠꯇ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯄꯜꯗꯨꯅꯦ ꯑꯦꯄꯜꯁꯦ ꯀꯔꯤ ꯍꯥꯞꯀꯦ ꯍꯪꯕꯗꯣ ꯑꯩ ꯀꯩꯝꯇ ꯍꯥꯞꯇꯦ ꯁꯤꯗꯩꯗ ꯑꯣꯊꯝꯗ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯑꯀꯪꯕ ꯈꯔ ꯍꯥꯞꯄꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯥꯎ ꯃꯦꯟꯌꯣꯔꯈꯔ ꯍꯥꯞꯄꯦ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯩ ꯐ꯭ꯔꯨꯠ ꯈꯨꯗꯤꯡꯃꯛ ꯀꯥꯎ ꯃꯦꯟꯌꯣꯔ ꯅꯠꯇ꯭ꯔꯒ ꯁꯤꯞ ꯃꯦꯟꯌꯣꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯀꯣꯏꯕꯁꯦ ꯑꯗꯣ ꯍꯥꯞꯄꯒꯤ ꯃꯇꯝꯗꯤ ꯑꯩ ꯏꯪꯊꯝꯊꯥ ꯍꯧꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯒꯁꯦ ꯂꯣꯏ ꯀꯦꯟꯈꯤꯕ ꯀꯩꯝꯇ ꯌꯥꯎꯗꯕ ꯑꯩꯈꯣই ꯃꯁꯥꯁꯤꯇꯪ ꯂꯩꯍꯧꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯍꯥꯞꯀꯗꯕ ꯑꯣꯔꯒꯥꯅꯤꯛ ꯐꯔꯇꯤꯂꯥꯏꯖꯔ ꯀꯥꯎ ꯃꯦꯟꯌꯣꯔ ꯈꯪꯗꯦ ꯀꯝꯄꯣꯁ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯍꯥꯞꯄꯦ ꯁꯝꯃꯔꯗ ꯎꯍꯩ ꯄꯥꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯄꯥꯟꯕ ꯃꯇꯝꯗ ꯍꯥꯞꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯎꯍꯩ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯁ꯭ꯋꯥꯏꯗ ꯊꯥꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯊꯥꯖꯅꯕ ꯃꯇꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯥꯠꯄ ꯍꯧꯔꯛꯄꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯀꯅꯣꯅ ꯑꯗꯨ ꯆꯨꯝꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯧꯅꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯁꯨꯅꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯀꯗꯕ ꯑꯗꯒꯤ ꯑꯃ ꯂꯣꯏꯅꯃꯛ ꯑꯣꯇꯝꯗ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯖꯄꯥꯅꯤꯁ ꯑꯦꯅꯤꯃꯣꯅꯤꯁꯅꯦ ꯖꯄꯥꯅꯤꯁ ꯑꯦꯅꯤꯃꯣꯅꯤꯁꯁꯦꯀꯣ ꯁꯤꯁꯦ ꯄꯤꯡ ꯃꯆꯨꯅꯦ ꯑꯗꯣ ꯋꯥꯏꯠꯇꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯄꯤꯡ ꯃꯆꯨꯁꯤꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯦ ꯑꯗꯨꯏꯗꯨꯅ ꯑꯩ ꯄꯤꯡꯁꯦ ꯊꯥꯕꯅꯦ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯁꯦ ꯋꯥꯏꯠꯁꯨ ꯊꯥꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯁꯦ ꯊꯥꯔꯕ ꯑꯗꯨꯝ ꯌꯥꯝꯅ ꯏꯟꯚꯦꯁꯤꯞ ꯑꯣꯏꯕ ꯄ꯭ꯂꯥꯟꯅꯦ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯁꯟꯗꯣꯛꯀꯟꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯋꯥꯝ ꯋꯤꯁꯦꯁ ꯀꯧꯋꯦ ꯍꯥꯏꯕ꯭ꯔꯤꯠ ꯇꯤ ꯔꯣꯁꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯁꯛꯇꯤ ꯀꯩꯁꯨ ꯌꯥꯝ ꯐꯖꯕ ꯅꯠꯇꯦꯀꯣ ꯃꯅꯥꯁꯦ ꯂꯨꯖ ꯑꯣꯏꯔꯒ ꯊꯣꯟꯗꯣꯟ ꯂꯥꯎꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯤ ꯃꯅꯝꯁꯤꯗꯤ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯃꯅꯝꯁꯤ ꯉꯥꯎꯕꯩ ꯅꯨꯡꯁꯤꯖꯥꯠꯅꯤ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯗꯕꯜ ꯗꯦꯂꯥꯏꯠ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯗꯕꯜ ꯗꯦꯂꯥꯏꯠꯁꯦ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯁꯅꯤ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯁꯁꯦ ꯇ꯭ꯔꯤ ꯔꯣꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯑꯗꯣ ꯃꯈꯣꯡꯁꯦ ꯎꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯁꯗꯁꯨ ꯃꯈꯜ 3-4 ꯊꯣꯛꯑꯦꯀꯣ ꯑꯗꯒꯤ ꯈꯔ ꯄꯤꯛꯄ ꯑꯃ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯃ ꯈꯔ ꯋꯥꯡꯕ ꯑꯃ ꯑꯗꯒꯤ ꯋꯤꯄꯤꯡ ꯔꯣꯁ ꯁꯨꯃꯥꯏꯅ ꯍꯥꯏꯊꯔ ꯌꯥꯟꯊꯔ ꯄꯥꯟꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯁꯤꯁꯤꯅ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯁꯅꯤ ꯑꯗꯨꯒ ꯃꯤꯗꯤꯌꯝ ꯁꯥꯏꯖꯅꯤꯀꯣ ꯑꯗꯣ ꯗꯕꯜ ꯗꯦꯂꯥꯏꯠ ꯔꯣꯁꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯐꯥꯎꯕ ꯔꯣꯁꯅꯦ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯅꯨꯡꯁꯤꯅꯀꯣ ꯀ꯭ꯔꯤꯝ ꯃꯆꯨꯗꯧꯅ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯀꯣꯏꯕꯁꯦ ꯁꯤꯅ ꯔꯦꯗ ꯑꯣꯏ ꯄꯤꯡꯛ ꯑꯣꯏ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯅꯦ ꯈꯨꯐꯖꯝꯅꯤ ꯃꯥꯏ ꯐꯁꯨ ꯐꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯔꯣꯁꯅꯦ ꯑꯐꯥꯎꯕ ꯔꯣꯁꯅꯦ ꯑꯗꯨꯒ ꯑꯔꯤꯕ ꯔꯣꯁꯅꯦ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯕ꯭ꯔꯤꯠ ꯇꯧꯕ ꯔꯣꯁ ꯅꯠꯇꯦ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ 20th century ꯍꯧꯔꯛꯄꯗ ꯕ꯭ꯔꯤꯠ ꯇꯧꯈꯤꯕ ꯔꯣꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯊꯥꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ
mafam mafamgi weather gi matung ile ko laina tina ta bata da bahai bu je adagi sisisu standard rose ne anduga standard rose ta sisna khara saw bane ko ando sigi se asengbadi climbing rose ne agi mamang da hobudo ando moina standard from the tree form da semaga yon bane ba ando sisi sahi mari surba rose ne ando si ugi mawong da oina hoba rose ne ko ando phasana satle ado tangkhai ma koi gi nonglei nungsit lak pado de tangkhai ma khaidi aga ma se loina mak ti khra bane ba sei khara gi mamang da do hing howe dum tangkhai ma khatani husik lei se ari yo marum da bok da koi nung sa sang da ba mafam bok da dum satle sigi rose se andegi sisna florentina ne climbing rose ne and florentina se asukematic thuna howa rose ne hai tare ko and I garden da si rose sim climbing rose da ko thuna howa ni su de hai tare si mamang sei da thaba rose ni ando bere root oina leiraga root khatang leiraga thaba rose ni ado schematic thuna howe hai ba ma se masak su phasei andagi laina tina su kaya sangdaba rose ni anduga asaba mafamda su dum kaino tawba khangba ngamba rose ni hai tare ko adugi nuksa sa matam se atopa rose sing se tektha lera ma dum takat dum tekta leiduni ba ma se ando angangba rose se cameron yam pa me ma angangba rose dagi hena phajaba rose leite na khalle ina sana so hai hibdo ando angangba rose collection koi ahumari lace ki manungda sisi na khwai dagi henna masa phaba rose ne hai tare ko laina tina sangda bada andagi sigi mafam se tu ai canal thama dog canal thama mafam du ne ba ko adu jaswa se amuk phog lei de mai canal du da ko adu extra double xl ne magi ga no do canal do chaw cham chawe si su sinna de kem tok de ba ma di imung da leiba kano ne hui ni dana khoi kem kana dre mingon da pithokra bane ado mafam sida aina si gamla sing je thama thangjalak bane ba ando si se aeonium ne do aeonium se ma se asaba mafam kya pam de thar urum khara sang mafam da sedi oi mafam da pame ando si area se ko ye kano canal thama mafam se si se khara sedi oi ba si mafam se do rose da thari ba mafam se ko urum da dum hingba ngamba rose sing ne aina thari se forget me not kumba dagi si William Morris sugumba se adum khara urum khara langa su kem tok da rose ne ba si se aduna ai si se thangjala bani si mafam sida phajatre mo William Morris se khupa jamni si se sigi pambi sida hum ne ingon ai kano da lai se husik se ado handak se nong su badagi ro sing je mana sing je ko laina tina lei bidong no loi kiele degi sina geranium makhanam ne ando si andagi sisna begonia se sigi begonia se ai khoi gi sida di ko begonia se winter da loi si doi ne ba gamla se kemta leita dong na khoi pungko kok toini se se loina pat khraga aduga mo spring york padam songkhalak pa adumain toy ba da si begonia se chahi hum surba begonia ne dum sahi khudingi dum tekta kaidana dum songkhale hai tare aduga sat pasu khusat amne do ai se sigi pot se ambo hongdok tri ba sahi suro pot se do handak sahi di handak ki winter da i hongdok ke na khalle sat pa loira kanda makhada su pai ma pom mayam am si yaure si se phajaba su loire ma phajab si yellow ma su se don loi yong to saw su sawe to rose am ga manana dum sawe sigi kaino se size se sigi begonia se and begonia si manipur gi weather ga diam sanaram dong male kaino da moise subtropical loiba mafam pamba kaino sing hai tare ko lai sing ne ando winter da su kai tasman mana ken ba khot pa tok do man de manipur da di ando ai ge khoi se di mana kele mana am ta leite da ye maru khatane le hok do se winter da ando ga spring no song khalak pa
ꯑꯗꯣ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗꯣ ꯏꯆꯦꯒꯤ ꯍꯁꯕꯦꯟꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯅꯣꯅ ꯏꯆꯦꯒꯤ ꯍꯁꯕꯦꯟ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯑꯩꯒꯤ QAꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯝ ꯈꯔ ꯉꯥꯏꯕꯤꯌꯣ ꯑꯗꯒꯤ ꯇꯨꯁꯤꯁꯅ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟꯅꯦ ꯑꯩꯅ ꯉꯍꯥꯟ ꯀꯠ ꯐ꯭ꯂꯥꯋꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯣ ꯁꯤꯁꯦ ꯇꯨꯁꯤ ꯀꯩꯅꯣꯒ ꯑꯝꯇ ꯌꯥꯎꯗꯕꯅꯦ ꯇꯤꯡꯈꯪꯒ ꯌꯥꯝ ꯌꯥꯎꯗꯕ ꯔꯣꯁꯅꯦꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯄꯤꯡ ꯃꯆꯨꯒꯤ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟ ꯑꯃ ꯎꯠꯄꯗꯣ ꯑꯗꯨꯏꯗꯨꯅ ꯁꯤꯅ ꯔꯦഡ് ꯚꯔꯖꯟꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯇꯨ ꯌꯥꯝ ꯃꯔꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯡꯈꯪꯁꯦ ꯌꯥꯝ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯛꯌꯥꯎ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯣꯟ ꯁꯨꯃꯥꯏꯅ ꯀꯠ ꯐ꯭ꯂꯥꯋꯔ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯛꯐꯝꯁꯦ ꯁꯤꯐꯧ ꯀꯥꯞ ꯑꯃꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯒꯤ ꯇꯤꯡꯈꯪꯁꯦ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯔ ꯂꯟꯅ ꯌꯥꯎꯋꯦꯕ ꯇꯤꯡꯈꯪꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯁꯤꯅ ꯄꯨꯔꯥ ꯁꯠꯀꯥꯏꯕꯒꯤ ꯀꯩꯅꯣꯅꯦ ꯐꯤꯕꯝꯅꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯑꯉꯥꯡꯕꯁꯤꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯒꯤ ꯎ ꯃꯣꯔꯣꯛ ꯑꯩ ꯌꯨꯝꯗ ꯍꯧꯔꯤꯁꯦ ꯎ ꯃꯣꯔꯣꯛ ꯑꯍꯨꯝ ꯈꯛꯇꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯔꯗꯦꯟꯗꯗꯤ ꯒꯣꯔꯣꯖꯥꯎ ꯑꯃ ꯍꯧꯋꯦ ꯍꯧꯖꯤꯛ ꯃꯄꯥꯟ ꯄꯩꯒꯩ ꯁꯥꯠꯂꯦ ꯃꯆꯥ ꯃꯌꯥꯝ ꯁꯥꯠꯄ ꯍꯧꯍꯧꯔꯦ ꯑꯗꯣ ꯁꯤꯒꯤ ꯌꯨꯝꯗ ꯍꯧꯔꯤꯁꯤꯅ ꯍꯦꯟꯅ ꯊꯨꯅ ꯍꯧꯔꯦ ꯇꯨ ꯄꯥꯟꯁꯨ ꯄꯥꯜꯂꯦ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯥꯕꯦꯅꯦꯔꯣꯅꯦ ꯑꯩ ꯀꯔꯤ ꯃꯆꯨ ꯑꯣꯏꯔꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯍꯌꯦꯡ ꯈꯔ ꯃꯆꯨꯗꯣ ꯈꯔ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯔꯂꯤ ꯂꯤꯞꯁ ꯄꯥꯁꯂꯤꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯄꯥꯁꯂꯤꯁꯦ ꯀꯩꯅꯣꯗ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟꯁꯦ ꯄꯥꯔꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯅꯦꯅ ꯃꯣꯏꯗꯤ ꯄꯥꯔꯁꯂꯤ ꯌꯥꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯤꯁꯨ ꯎꯃꯣꯔꯣꯛꯅꯦ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯃꯈꯥꯗ ꯄꯩꯒꯩ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯇꯨ ꯆꯣꯟꯊꯗꯅ ꯁꯤꯒꯤ ꯎꯃꯣꯔꯣꯛ ꯑꯅꯤ ꯑꯍꯨꯝꯒ ꯁꯤꯇꯅꯦ ꯑꯩꯒꯤ ꯁꯤꯗꯩꯗ ꯍꯧꯔꯤꯁꯦ ꯁꯤꯗ ꯌꯨꯝꯗ ꯑꯗꯒꯤ ꯁꯤꯅ ꯑꯩꯒꯤ ꯂꯐꯨꯅꯦ ꯂꯐꯨꯁꯦ ꯌꯥꯝ ꯋꯥꯅ ꯆꯣꯡꯈꯠꯂꯛꯑꯦ ꯑꯗꯣ ꯈꯔ ꯁꯥꯔꯛꯑꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯊꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯦꯕꯋꯥꯔꯤꯁꯦ ꯈꯔ ꯁꯥꯏ ꯑꯗꯨꯏꯗꯨꯅ ꯃꯥ ꯈꯔ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯌꯦꯟꯗꯦꯝꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯆꯣꯡꯈꯠꯂꯛꯄꯅꯦ ꯑꯗꯒꯤ ꯁꯧꯒ꯭ꯔꯤꯝꯁꯨ ꯆꯣꯡꯈꯠꯂꯛꯑꯦ ꯑꯗꯨ ꯃꯃꯥꯡ ꯆꯍꯤ ꯃꯔꯨ ꯇꯥꯍꯧꯔꯒ ꯆꯣꯡꯈꯠꯂꯛꯄꯅꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯤꯔꯤ ꯏꯅꯕ ꯃꯐꯝꯁꯤꯗ ꯑꯩ ꯊꯥꯔꯨꯕꯒ ꯅꯠꯇꯦ ꯃꯁꯥ ꯃꯊꯟꯇ ꯆꯣꯡꯈꯠꯂ ꯂꯩꯔꯝꯕ ꯀꯩꯅꯣꯅꯦ ꯁꯧꯒ꯭ꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯐꯤꯛ ꯄꯥꯝꯕꯤꯁꯦ ꯁꯤꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯞꯇꯥꯈꯩ ꯀꯛꯊꯠꯂꯨꯗꯅ ꯑꯩꯁꯦ ꯆꯣꯡꯉꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯦꯕꯀꯣ ꯑꯗꯣ ꯆꯣꯡꯉꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯐꯤꯛꯁꯦ ꯑꯃꯨꯕ ꯐꯤꯛꯇꯨꯅꯦ ꯍꯌꯦꯡ ꯃꯨꯜꯂꯀꯥꯟꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯁꯤꯗꯗꯤ ꯐꯤꯛꯁꯦ ꯌꯥꯝ ꯇꯥꯡꯉꯦꯀꯣ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯑꯗꯣ ꯃꯇꯣꯟꯁꯤꯐꯥꯎ ꯌꯧꯅ ꯋꯥꯡꯉꯝꯃꯕꯅꯦ ꯈꯨꯋꯥꯡꯉꯝꯗꯧꯋꯦꯕꯀꯣ ꯑꯗꯩꯗ ꯑꯩꯁꯦ ꯁꯤꯁꯦ ꯎꯔꯨꯝ ꯌꯥꯝ ꯂꯥꯡꯃꯜꯂꯦꯅ ꯑꯩꯅ ꯀꯩ ꯋꯥꯈꯜꯗꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯇꯦꯟꯅ ꯀꯛꯎꯔꯦ ꯑꯗꯣ ꯑꯩ ꯁ꯭ꯄ꯭ꯔꯤꯡꯗꯒꯗꯤ ꯃꯅꯥ ꯑꯝꯇ ꯆꯣꯡꯈꯠꯂꯛꯄ ꯎꯗ꯭ꯔꯕꯅꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯆꯣꯡꯈꯠꯂꯒ ꯌꯥꯝ ꯊꯨꯅ ꯄꯥꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯇꯟ ꯇꯣꯠꯀꯦꯅ ꯇꯧꯔꯤꯅꯦꯕ ꯀꯩꯅꯣ ꯑꯇꯥ ꯇꯣꯠꯀꯦꯅ ꯑꯗꯣ ꯑꯇꯥꯁꯦ ꯇꯣꯠꯂꯒ ꯑꯩ ꯑꯗꯨꯝ ꯊꯝꯃꯤ ꯅꯨꯃꯤꯠ 6-9 ꯀꯩꯅꯣꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯠꯄꯩ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯁꯨ ꯆꯥꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣই ꯆꯥꯅꯤꯡ ꯀꯥꯟꯗ ꯑꯃ ꯑꯅꯤ ꯁꯨꯝ ꯍꯧꯔꯒ ꯆꯥꯅꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯇꯣꯠꯁꯤꯜꯂꯒ ꯊꯝꯕꯕꯨꯗꯤ ꯅꯠꯇꯦ ꯀꯞ 3 ꯈꯛꯇꯅꯦ ꯑꯩꯅ ꯇꯣꯠꯇꯣꯏꯁꯦ ꯑꯗꯣ ꯀꯞ 3ꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯃꯤꯠ 6-9ꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗꯣ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒ ꯌꯥꯝ ꯇꯣꯏꯅ ꯊꯝꯕꯁꯨ ꯅꯠꯇꯦ ꯃꯔꯛꯇ ꯑꯩꯅ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯀꯞ 3 ꯀꯞ 3 ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤꯗ ꯏꯁꯤꯡꯁꯦ 1.5 ꯀꯞꯅꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ 1 ꯀꯞ ꯍꯥꯞꯄꯦꯗꯅꯀꯣ ꯑꯗꯨꯒ ꯍꯥꯐ ꯀꯞꯇꯨꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯇꯥꯏꯗ ꯍꯩꯔꯒ ꯍꯥꯞꯄꯅꯦ ꯊꯨꯝ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯄꯦ ꯊꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯗꯣ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯑꯩ ꯍꯥꯞꯄꯩ ꯋꯥꯗꯅꯤ ꯑꯗꯣ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯁꯤꯁꯤ ꯃꯤꯅꯤꯠ 3-4 ꯈꯛꯇꯅꯦ ꯁꯤꯗ ꯆꯪꯉꯤꯁꯦ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯇꯣꯠꯂꯒ ꯊꯝꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯁꯟꯗꯥꯗ ꯇꯣꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯅ ꯍꯜꯂꯛꯑꯒ ꯇꯣꯠꯄꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯆꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯕ ꯍꯥꯏꯕꯗꯤ ꯃꯤꯅꯤꯠ 10-15 ꯃꯃꯥꯡꯗ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯛꯑꯒ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯩꯕ ꯑꯗꯣ ꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤꯁꯤꯒꯤ ꯀꯩꯅꯣꯅꯦꯕ ꯑꯩ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯑꯩ ꯁꯤꯁꯦ ꯄꯔꯥꯊꯥ ꯍꯧꯔꯒ ꯆꯥꯒ ꯊꯛꯇꯣꯏꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯄꯔꯥꯊꯥꯁꯦ
ꯑꯆꯧꯕ ꯄꯔꯥꯊꯥꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯕ꯭ꯔꯥꯟꯁ ꯑꯣꯏꯅꯕ ꯑꯗꯣ ꯆꯥꯎꯁꯨ ꯆꯥꯎꯋꯤ ꯑꯗꯨꯒ ꯂꯦꯌꯔ ꯑꯣꯏꯔꯒ ꯈꯤꯇꯪ ꯂꯦꯌꯔ ꯑꯣꯏꯔꯅꯤ ꯑꯗꯨꯗꯨꯒ ꯈꯔ ꯒ꯭ꯔꯦꯝ ꯑꯩ ꯄꯔꯥꯊꯥ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯌꯥꯝꯅ ꯑꯂꯨ ꯄꯔꯥꯊꯥ ꯅꯠꯇꯕꯤꯗ ꯑꯩ ꯄꯔꯥꯊꯥ ꯈꯔ ꯀꯦꯝꯕ ꯆꯥꯅꯤꯡꯕ ꯃꯤꯅꯦꯕ ꯑꯗꯨꯏꯗꯨꯅ ꯑꯩ ꯈꯔ ꯀꯦꯝꯂꯞ ꯇꯧꯅ ꯍꯧꯒꯦꯅ ꯇꯧꯏꯅꯦ ꯑꯗꯨꯒ ꯂꯦꯌꯔ ꯈꯤꯇꯪꯁꯨ ꯍꯥꯞꯀꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯀꯩꯅꯣꯁꯦ ꯑꯆꯧꯕ ꯕꯣꯜ ꯑꯃ ꯂꯧꯔꯦ ꯈꯨꯆꯥꯎ ꯑꯃꯅ ꯑꯩ ꯈꯨꯠꯇ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯧꯖꯤꯛꯀꯤ ꯕꯣꯜꯗꯣ ꯁꯤꯒꯤ ꯑꯇꯥꯒꯤ ꯕꯣꯜꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣꯗ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞ ꯃꯥꯅ ꯇꯛꯀꯦꯔꯥ ꯑꯗꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯃꯦꯞꯅ ꯃꯥꯅ ꯇꯛꯀꯦꯔꯥ ꯗꯔꯀꯥꯔ ꯀꯔꯤꯝ ꯂꯩꯇꯦ ꯁꯦꯞ ꯑꯃꯗ ꯑꯗꯨꯝ ꯇꯛꯄ ꯌꯥꯏ ꯔꯥꯎꯟ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯒ ꯕꯇꯔ ꯈꯔ ꯇꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂꯅꯤ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯒ ꯁ꯭ꯇ꯭ꯔꯦꯠꯆ ꯈꯔ ꯁꯥꯡꯇꯣꯛꯍꯜꯂꯅꯤ ꯀꯩꯅꯣꯁꯦ ꯗꯣꯁꯦ ꯈꯔ ꯆꯤꯡꯉꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯣꯜ ꯇꯧꯔꯒ ꯈꯔ ꯁ꯭ꯃꯨꯠ ꯑꯣꯏꯍꯜꯂꯅꯤ ꯑꯗꯨꯗꯨꯒ ꯁ꯭ꯃꯨꯠ ꯑꯣꯏꯍꯜꯂꯒ ꯁꯨꯃꯥꯏꯅ ꯂꯤꯟꯗꯧꯅ ꯃꯔꯤ ꯇꯥꯁꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯅꯞꯇꯅꯕ ꯑꯇꯥ ꯈꯤꯇꯪ ꯆꯥꯏꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯎꯟ ꯑꯣꯏꯅꯕ ꯇꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯆꯥꯕ ꯄꯔꯥꯊꯥꯁꯦ ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯒ ꯆꯥꯕ ꯄꯔꯥꯊꯥꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯅꯨꯡꯗꯥꯡ ꯑꯩꯅ ꯇꯣꯠꯊꯣꯛꯑꯒ ꯊꯅꯝꯃꯅꯤ ꯑꯗꯨꯗꯨꯒ ꯑꯌꯨꯛꯇ ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯍꯧꯔꯒ ꯄꯔꯞ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯄꯔꯥꯊꯥꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯔꯥꯊꯥꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡꯒꯨꯝꯕ ꯂꯩꯔꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯊꯣꯡꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯆꯤꯀꯟ ꯀꯔꯤꯅꯤ ꯈꯪꯗꯦ ꯍꯋꯥꯏ ꯊꯣꯡꯕꯅꯤ ꯈꯪꯗꯦ ꯑꯃꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯄꯔꯥꯊꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯣꯏꯅ ꯆꯥꯗꯦ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠꯁꯤꯗ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯀꯣ ꯃꯣꯏꯗꯤꯕꯀꯣ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯣꯏ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯕ ꯄꯔꯥꯊꯥ ꯈꯨꯆꯥꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯆꯥꯕ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯁꯨ ꯃꯔꯛ ꯃꯔꯛꯇ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕꯗ ꯁꯨꯃꯥꯏꯅ ꯑꯩ ꯁꯦꯝꯃ ꯆꯥꯕꯁꯤ ꯅꯠꯇꯅ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯘꯤꯅꯦ ꯑꯩꯅ ꯁꯤꯗ ꯇꯩꯔꯤꯁꯦ ꯘꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯄ꯭ꯂꯦꯟ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯏ ꯊꯥꯎꯗꯣ ꯑꯗꯨꯝ ꯄ꯭ꯂꯦꯟꯒꯤ ꯏꯆꯝ ꯆꯝꯕ ꯚꯦꯖꯤꯇꯦꯕꯜ ꯑꯣꯏꯜꯒꯨꯝꯕ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯒꯤ ꯁꯤꯁꯤꯅ ꯆꯥ ꯂꯣꯜꯂꯤꯅꯦ ꯀꯩꯅꯣꯒ ꯏꯂꯥꯏꯆꯤꯒ ꯁꯤꯡꯒꯒ ꯍꯥꯞꯄꯒ ꯂꯣꯟꯕ ꯆꯥꯅꯦ ꯑꯗꯣ ꯁꯤꯒꯤ ꯄꯔꯥꯊꯥꯁꯦꯀꯣ ꯁꯤ ꯈꯔ ꯀꯦꯝꯃꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯆꯥꯗꯣꯏꯕ ꯏꯁꯇꯥꯏꯜꯁꯦ ꯌꯥꯝꯅ ꯑꯣꯜ ꯐꯦꯁꯟ ꯑꯣꯜ ꯁ꯭ꯀꯨꯜꯒꯤ ꯃꯑꯣꯡꯗ ꯆꯥꯗꯣꯏꯅꯦ ꯑꯩꯁꯦ ꯆꯤꯅꯤ ꯈꯔ ꯆꯥꯏꯁꯜꯂꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯆꯤꯅꯤ ꯁꯨꯃꯥꯏꯅ ꯇꯟ ꯑꯀꯪꯕꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯁꯨꯃꯥꯏꯅꯒ ꯆꯥꯏꯔꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯆꯥꯕ ꯍꯩꯅꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯝꯇ ꯆꯤꯅꯤ ꯆꯥꯏꯔꯒ ꯆꯥꯕꯁꯦ ꯇꯟꯗ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯆꯥꯔꯛꯑꯦ ꯃꯅꯤꯄꯨꯔꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨꯀꯣ ꯑꯗꯣ ꯇꯟꯕꯨ ꯂꯩꯔꯛꯑꯕ ꯑꯌꯨꯛꯇ ꯑꯩ ꯁꯨꯃꯥꯏꯅ ꯆꯤꯅꯤ ꯈꯔ ꯆꯥꯏꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯀꯩꯀꯩ ꯍꯥꯞꯅꯩꯗꯅ ꯇꯟ ꯂꯩꯕꯗ ꯑꯗꯣ ꯑꯩ ꯏꯟꯖꯥꯡꯒ ꯀꯩꯝꯇ ꯃꯋꯥ ꯂꯧꯗꯦꯕ ꯆꯤꯅꯤ ꯈꯔ ꯆꯥꯏꯁꯜꯂꯒ ꯑꯗꯨꯝ ꯆꯥꯔꯒ ꯂꯣꯏꯔꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯍꯥꯎꯁꯨ ꯍꯥꯎꯋꯦꯕ ꯉꯁꯤꯁꯦ ꯑꯩ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯄꯥꯔꯁꯦꯜꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯥꯔꯁꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤ AGCꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯁꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦꯀꯣ AGCꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯚꯤꯟꯇꯦꯖ ꯁꯦꯛꯁꯟꯗꯒꯤ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯞ ꯀꯩꯀꯩ ꯌꯣꯟꯐꯝ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯞꯁꯦꯀꯣ ꯁꯤꯒꯤ ꯕ꯭ꯂꯨ ꯋꯤꯜꯂꯣ ꯁꯦꯔꯤꯁꯁꯦ ꯕ꯭ꯂꯨ ꯋꯤꯜꯂꯣꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯁꯂꯥꯠ ꯄ꯭ꯂꯦꯠꯁꯤꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯁꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯊꯝꯃꯝꯕ ꯀꯩꯅꯣꯅꯦꯕ ꯀꯞ ꯄ꯭ꯂꯦꯠꯅꯦ ꯑꯗꯣ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯖꯕꯅꯦ ꯁꯤꯁꯦ $89 ꯁꯤꯒꯤ ꯇꯤ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯦꯔꯤꯁꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯀꯩꯅꯣꯅꯦ ꯁꯦꯔꯤꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯔꯤꯕ ꯁꯦꯔꯤꯁꯅꯦ ꯑꯗꯣ ꯌꯥꯝ ꯂꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 19th century ꯍꯧꯔꯛꯄꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯄ ꯁꯦꯔꯤꯁꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯀꯞ ꯄ꯭ꯂꯦꯠꯅꯦ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯂꯩꯕꯀꯣ ꯑꯗꯣ ꯁꯤ ꯁꯨꯔꯣꯟ ꯑꯃꯗꯒꯤ ꯁꯨꯔꯣꯟ ꯑꯃꯐꯥꯎ ꯑꯗꯨꯝ ꯂꯩꯍꯧꯕ ꯌꯥꯕ ꯀꯞ ꯄ꯭ꯂꯦꯠꯅꯦ ꯑꯗꯣ ꯐꯖꯅ ꯁꯤꯟꯅꯔꯗꯤ
andagi si series se huzik salad bowl adagi plate andagi kano teapot adagi serving plate andagi cups ke se loina punsan lagane ko huzik se 1000 gi mayada pura complete set sida 1000 gi $1000 Australian dollar se sigi sangda pi hai tare ko Indian money da haraga 50,000 51,000 54,000 daimaki mayada oiram dau mala ina khanbada ando khoidi seda pesa nu sayam phaidana dagi kana tawdana amukta pulak puthoga leiba ngamba mina te hai tare koi leijari base sideda koina collection tawraga koina ngamba dugi set sana ba ko da semna bana koina se order tawjabane ando sigi series ma dum thaina gi dum leijare sigi keno sima set sima andagi sisna koin last year da sigi teapot se sigi series ne sise blue willow ne sisi jo ando sigi blue willow se sigi yam phajaba wari leiba ko tu ste yari ba usik ani se sisiga sigi yumse story sigi kan wari sigi Chinese ki wari ne anduga sigi mama mapa na yadaba nusina ba kano khangna ko nusina jaba khogi kano couple ang khangna kano tawudagi moise hat na ba silakpadagi ko moise smaina usik ongi bani ba ko sigi se wari sida ko sigi blue willow gi wari se yamna khogi kano tawba romantic koi ba nusi ba wari ne hai tare thaina gi moi ando story kano se maming je Chinese ki maming dong to bane sigi stories da chingmo mingmo yam yawe ching ming tawraga thon bane moi sing maming dai pura ka ore ko and stories ye ai kano ne na khalle nusi nuon gi kano ne na wari ne na khalle ando tu sida na usi ani yawe se sigi couple no on gi ba kano ne na sigi series se sida yawe se story mane pura ai phajana paraga lirake mayam da dubu sise sisni sida ye iba lay sing se wari mane hai tare wari magi picture ne basne ye se andagi moina packing tawra isisu thona sathina phajana tawra khre haba kaidana bana box diam chawe da yaw se 12 cups katane ando yeng se kamaina ai se oh my god tong chawre da ko saita kumba mayam si yom sa le hai ba jahan ta lokho ki gese oh kai de nabne ba abadi pot se value kano to ba pot ni ko moi sala sembi re hai tare moi sin se nei kapi na da le sigi cup sine ba sigi 12 cup sida $180 ne ko ai je loin lok thog yeng han gi hab to ai je loin lok thok tare kai no hai bata ai se khoi gi loin lok thok pat pan ba hai tare ko atu oi bita gi ando huji ai si je yeng han jarake sigi ne ko sigi ama lagi da wali khoi gi sigi social lagi da wali ba the social se khoi gi social se ai top ma phama khoi se da aina han sat pa gift soft to da ya ko dai social se lai doi ne and sigi salad plate ne and salad plate da huji ki wena di salad plate na sna ba ya do ma dai ta ju sigi social to nga na tho e ba ko andagi saucer se ai moi da lege kaino da moi da honge habadi koi kaino gi sigi tharak pagi ke da SARS to yaudri da na ko de duna man khara tai ani duna ai adudagi oina lairani saucer se sisi salad plate ne tu
saucersna sigi plate sidagi kitang size kitang pikthadoine aduduga sidaida cup thambagi sidaida kitang kuthaba ma yawbudo adugido oidoineba adudo ai moidagi lairage sini aigi Blue Willow series collection huzik aina collection tawba mayamda yenghanjarake and mathang aidi huzikangi anobo tholaiba design singse sida kya ngawba minate hai tare ko adu sugumba vintage ki collection je yam pame aduga karigo matamda aidi sida off shopping hoyi thaina gi sinagi ba pot yon bham mayam amsu laiba ko aduguma daga satlaga su dum shopping tawbusu yawe aina sang taragadi aduguma mafamda satpa matamda su ai video namaga hapsarake yam nungai ba moidu do yawo posai singse koi supermarket kumba hose anoba luxury yon mafamda yawo natiba ando phaja ba khogi quality leiba pot yon ba mafam leiba ko ariba yon ba mafam aduguma mafamda su ai marak video namaga su ai hap ngam taragadi hapsarake hai tare andagi sisna mathangi nimit ki nungdang de thongba ai Maryland chicken ga alu bane thongise ando chicken khoi gi chumna gi thongbu ga sap manai dum adumaina dum icham samna dum thongbane ando parapro thongba yaba injang ne hai tare ko ando injang na pi soibadi matam change do chicken thongbadi matam kaim changde hai tare ai gi oina di ando sisna dinner oikre adu matang sida mayamdagi kainana baya thangni jari mayam su tekta kaidana laibo oibiu haine sodani jari